ꯉꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯖ ꯈꯔꯒꯤ ꯄꯣꯁꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤ ꯉꯔꯥꯡ ꯂꯝꯁꯥꯡꯗ ꯂꯩꯕ F-120 ꯀꯣꯏ CRPF ꯀꯦꯝ ꯃꯅꯨꯡꯗ CRPF ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯑꯣꯄꯟ ꯐꯥꯌꯔ ꯇꯧꯕꯗ CRPF ꯖꯋꯥꯟ 2 ꯂꯩꯈꯤꯗ꯭ꯔꯦ, 9 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ, ꯇꯨꯡꯗ ꯃꯇꯣꯝꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯁꯥꯡꯗ ꯂꯩꯕ F-120 ꯀꯣꯏ CRPF ꯀꯦꯝ ꯃꯅꯨꯡꯗ CRPF ꯖꯋꯥꯟ ꯑꯃ ꯃꯁꯥꯗ ꯏꯁꯨ ꯇꯧꯕ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯎꯔꯥꯛꯅ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ CRPF ꯖꯋꯥꯟ ꯑꯁꯤꯅ ꯃꯁꯥ ꯃꯊꯟꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯣꯄꯟ ꯐꯥꯌꯔ ꯇꯧꯕꯗ CRPF ꯖꯋꯥꯟ 2 ꯂꯩꯈꯤꯗꯕꯅꯤ, ꯂꯣꯏꯅꯅ 9 ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯜꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯇ ꯁꯤꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁ ꯑꯃꯗꯤ CRPF ꯁ꯭ꯄꯣꯠ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯈꯤ꯫ ꯇꯨꯡꯗ ꯁꯣꯛꯂꯕ ꯖꯋꯥꯟꯁꯤꯡ ꯑꯗꯨ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯄ꯭ꯔꯣꯀ꯭ꯂꯦꯝ ꯏꯟ ꯃꯅꯤꯄꯨꯔ, ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕ ꯅꯠꯇꯦ, ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯅꯤ, ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞꯀꯤ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯃꯇꯝꯗ PR ꯔꯤꯚꯣꯛ ꯇꯧꯕ ꯌꯥꯒꯅꯤ꯫ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯌꯥꯁꯤꯟꯅꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯈꯥ ꯊꯥ 6 ꯑꯃꯒꯁꯨ PR ꯁꯥꯡꯗꯣꯛꯀꯅꯤ꯫ ꯄꯥꯝꯃꯨꯏꯍꯦ, ꯀꯔꯣꯔ ꯃꯌꯥꯝ ꯑꯗꯨ ꯂꯩꯇ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯂꯦꯝꯅ ꯀꯠꯈ꯭ꯔꯦ꯫ ꯃꯤꯍꯧꯖꯥꯎ ꯑꯄꯪꯖꯥꯎ MLAꯁꯤꯡꯗꯒꯤ, ꯄꯕ꯭ꯂꯤꯛꯇꯒꯤ ꯊꯕꯛ ꯋꯥꯅꯣꯝꯕꯒꯤ ꯊꯤꯀꯥꯗꯒꯤ ꯇꯛꯇꯅ ꯈꯣꯝꯂꯒ ꯄꯤꯊꯣꯛꯈ꯭ꯔꯤꯅꯤ꯫ ꯇꯀꯨꯇꯤꯒꯤ ꯃꯈꯨꯠꯇꯒꯤ ꯇꯀꯥꯇꯤꯅ ꯂꯥꯛꯏ ꯍꯥꯏꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯀꯨꯀꯤꯁꯤꯡ, ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔꯁꯤꯡꯗ ꯑꯅꯧꯕ ꯀꯦꯝꯞ ꯁꯥꯔꯦ꯫ ꯀꯦꯝꯞꯁꯤꯡ ꯑꯁꯤ PR ꯂꯥꯛꯄ ꯌꯥꯏ ꯈꯟꯕꯗꯒꯤ ꯅꯧꯅ ꯁꯥꯕꯅꯤ꯫ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗꯤ ꯈꯟꯁꯣꯝꯗꯒꯤ ꯆꯣꯟꯖꯥꯡꯒꯤ ꯃꯔꯛꯇ ꯀꯦꯝꯞ, ꯈꯥꯃꯦꯟꯂꯣꯛꯇ ꯀꯦꯝꯞ, ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯀꯦꯝꯞ ꯑꯃꯗꯤ ꯀꯩꯊꯦꯜꯃꯥꯟꯕꯤ ꯁꯥꯏꯠꯇ ꯀꯦꯝꯞ ꯍꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯈꯨꯠꯂꯥꯏ ꯂꯣꯠꯄ ꯍꯧꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ CSFꯁꯤꯡꯅ ꯑꯅꯧꯕ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯆꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯆꯨꯝꯅꯒꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟꯒꯤ ꯁꯪꯂꯦꯟꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯔꯤ, ꯅꯣꯡꯃꯩꯒꯤ ꯃꯍꯨꯠ ꯈꯨꯀ꯭ꯔꯤꯅ ꯑꯣꯏꯅ ꯎꯠꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 203 ꯑꯃꯗꯤ 219 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 112 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯎꯖꯦꯜꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯀꯨꯀꯤꯗ CM ꯍꯥꯞꯂꯕꯁꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯍꯣꯡꯂꯣꯏ ꯍꯥꯏꯕ ꯄꯥꯎꯂꯤꯂꯥꯟꯒꯤ ꯋꯥꯐꯝ ꯑꯣ.ꯖꯣꯏꯅ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯥꯎꯂꯤꯂꯥꯟ ꯍꯧꯈꯤꯞꯅ ꯀꯨꯀꯤ ꯑꯃꯗ CM ꯍꯥꯞꯂꯕꯁꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗꯇꯤ ꯍꯣꯡꯂꯔꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯔꯥꯡꯅꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯕꯤꯔꯦꯟ ꯐꯝ ꯆꯤꯡꯊꯔꯕꯁꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯇꯤ ꯍꯣꯡꯂꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯊꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯔꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯁꯛꯇꯝ ꯀꯟꯅꯕ CSO ꯒꯚꯔꯅꯔ ꯑꯃꯗꯤ NGOꯁꯤꯡꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ 2 ꯁꯨꯔꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ CM ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯋꯥꯐꯝꯁꯤꯡ ꯂꯥꯛꯄꯗꯒꯤ ꯕꯤꯔꯦꯟ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯐꯪꯂꯕ ꯐꯥꯎꯕ ꯄꯥꯎꯂꯤꯂꯥꯟ ꯍꯧꯈꯤꯞꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯁꯦꯟꯇꯔꯅ ꯈꯪꯂꯝꯒꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯄꯨꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯂꯩꯖꯔꯝꯕꯗꯒꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯂꯦꯟ ꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯊꯨꯒꯥꯏꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯒꯦ ꯀꯨꯀꯤꯂꯦꯟ ꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ꯫ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕ ꯑꯁꯤ ꯇꯤꯟꯅꯤꯡꯗꯨꯅ ꯇꯤꯟꯈꯤꯕ ꯅꯠꯇꯦ, ꯅꯝꯐꯨꯗ ꯇꯤꯟꯁꯤꯟꯍꯟꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯔꯛꯅꯕ ꯅꯠꯇꯦ, ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯌꯥꯎꯅꯕ ꯇꯤꯜꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯅ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯂꯕ ꯐꯥꯎꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯀꯔꯤꯁꯨ
हाइद्रिबा असि इंडिया की कॉन्स्टिट्यूशन दा मणिपुर थुगाइनबा यावब्रा हाइनसु फोंदोखि पाउसे असिगी मखाताना लानगी वरोइसिन पुरक्ट्री फावबा सीएम फम थदोकपा यारोय हाइदुना मैरा पाइबी सिंगना वकत मिफम चथखरे लमदम असिदा हौखिबा 2003 की मे तगी हौदुना कुकी नार्को टेररिस्ट सिंगना हौरकलिबा लान असिगी वरोइसिन अमा पुरक्ट्री फावबा चीफ मिनिस्टर नोंथोमम बिरेन फम थदोकपा यारोय हाइदुना ngase masing yamlaba मैरा पाइबी सिंगना लाइफम खुनौ मखा लेकाइदा लैबा एसडीसी ग्राउंड ता वकत मिफम चथखरे लाइफम खुनौ अपुनबा मैरा पाइबी लुपना सेंदुना चथकिबो वकत मिफम अदुदा सरुक याखिबी एलांगबम सुबिताना फोंदोरकपदा लमदम असिदा थोरकलिबा इरांग असिगी वरोइसिन लैत्रि फावबा सीएमएन बिरेन फम थदोकपा यारोय मणिपुरदगी सेपरेट एडमिनिस्ट्रेशन तालिबा कुकी एमएलए तरागी मथक्ता ngasi फावबा मणिपुरगी स्पीकर सेक्टरबर्टन लीगल एक्शन अमता लखोत्रिबा करिगिनो हाइरदुना लान असिना मरम ओइदुना पिकलिबा अंगांग यावना समझरब मिचम मियाम कया अमा मिनुंगसी लैतना हतोकपिखिबा अमदि मियोय कया अमना मयुम मकै थादोक्तुना लांजेनदुना रिलीफ कैंप सिंग द संगजफम लौदुना लेरिङै चरक असिदा लेंगाक पाइरिबसिंगी मरक्ता पॉलिटिकल गेम सनदुना चीफ मिनिस्टर फम मुनदुना लैबा हाइबसे यामनि काइनिङाइनि मसिगी महुत्ता रूलिंग अमदी ऑपोजिशन पार्टी अनिमक अमत्त ओइना पुंचिन्दुना थोकलिबा इरांग असे अथुबा मतमदा लुसिनबियो हाइखि सोबिताना मखा तारदुना हाई इंडिया लेंगाकना पिकख्रबा मणिपुर स्टेट असिदा डिवाइड एंड रूल पॉलिसी सनरिबा असे खुदक्ता लेपु लोइनाना लमदम असिदा लैमिनरिबा अखोय मसलगी मरक्ता अमना अमा हुन्नदुना लैबगी महुत्ता अमत्त ओइना पुंचिन्दुना अमदी तथोक तसिन तौदुना अथुबा मतमदा थोकलिबा इरांग असे लुसिनना होनामिनसि हाइखि ngasi सतकिबा वकत मिफम अदुदा मणिपुर की सीएम फम यारोय खुलंगाक फाबा यारोय इंडिया गवर्नमेंट मणिपुर डिवाइड एंड रूल पॉलिसी सनबा यानिंगदे वी वन पीस मणिपुर की सक्तम कायबा यारोय हाइबा प्ले कार्डसिंग सिजनबगा लोइनाना खोलाउसु लाउखि मखा सथरकपदा अरोय बोइना मणिपुर आर्टिकल 174 खोंगाउनरे कॉन्स्टिट्यूशन की कंटेम चारगनी हाइबा जायराम रमेश की वफमना अरोय बोइना मियाम खुदल तमजरी मणिपुर लेजिस्लेटिव असेंबली की सेशन अनि की गैप असि था तरुक हेना थमखिबना मरम ओइरगा मणिपुर इंडियन कॉन्स्टिट्यूशन की आर्टिकल 174 खोंगाउनरे अमदी कॉन्स्टिट्यूशन की कंटेम सोइदना चारगनी हाइना कांग्रेस की जनरल सेक्रेटरी इन चार्ज कम्युनिकेशन जायराम रमेश नंगसे माइक्रो ब्लॉगिंग एक्स थकटपा पोस्ट अमदा फोंदोरकली मांग मखा तारदुना हाई मणिपुर स्टेट असिदा कॉन्स्टिट्यूशन मिशनरी सिंह सी थरकपा मदी स्टेट असिगी मियामदा खोशाउनान बहेंगलकपगा लोइनाना स्टेट असिगी मियामना प्राइम मिनिस्टर ना मणिपुर स्टेट ता लाक्तुना इरांग असि लोइसिननाबो होनबगी महुत्ता अतोपा लेबाक सिंगदा कोइना चत्तुना लैरि हाइना फोंदोरकली कॉन्स्टिट्यूशन ऑफ इंडिया की आर्टिकल 174 ना हाइरिबदी गवर्नर ना मतम की ओइना हाउस सुमोन तौबा नत्रका हाउस ऑफ दी लेजिस्लेचर सुमोन तौदुना महाकना मफम मतम चारे हाइना खनबा मतमदा सेशन कौबा याई अदुबु फंगिबा सिटिंग अदुगी मतुंग ताबा सिटिंग अदु था तरुक हेंदोक्लोइदबनी अदुगा मथंग सथगदौरिबा सेशन की मतम चथरिबा सेशन की सिटिंग मतुंगदा लाउथोकदबनी हाइबा वन थोक महांगना एक्स्ट्रा पोस्ट तौरी महांगना मखा तारदुना हाई मणिपुर की गवर्नर ना फेब्रुआरी 10 2025 ता असेंबली सेशन कौखिबनी अदुबु कांग्रेस ना नो कंपटीशन मोशन सबमिट तौदुना सेशन मनुंगदा खननाबो होनाखिबनी हाइरि सरक असिदा सेशन फंगदबा नोमो वाटलिङैदा मणिपुर की चीफ मिनिस्टर ओइरंबा एन बिरेन सिंह रिजाइन तौखिबदगी कौरंबा असेंबली सेशन अदु गवर्नर सेशन कौबगी नोटिफिकेशन अदु नल एंड वॉइड ओइरे हाइना लाउथोखिबनी हौजिक्ति था तरु हेनख्रे मरम असिना कॉन्स्टिट्यूशन की आर्टिकल 174 असि मणिपुर स्टेट ता खोंगाउनरे मसी करिसु नते कॉन्स्टिट्यूशन की कंटेम चाबनी हाइना फोंदोरकली थोंग असि करिसु उंगनिंगाई ओइदे 2023 की अगस्त अमा हंगना येंगलुबदा सुप्रीम कोर्ट ना मणिपुर थोकलिबा इरांग असिना मरम ओइरगा मणिपुर स्टेट कॉन्स्टिट्यूशन मिशनरी सिंह सीथरकले हाइना ऑब्जर्वेशन पीखिबा लैख्रबनी अमरोमदा कांग्रेस न कौखिबा लेबापोपा निमित्ता करिगिदमक कॉन्स्टिट्यूशन तंगाई फदना कौदबा यादे हाइबा असेंबली सेशन मणिपुर की गवर्नर न करिगिदमक कौद्रिबनो हाइना हंखिबा लैख्रे हाइबा वफम असि थमजरगा ngasi gidi matang asai da losinjare।